ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯕꯨꯡꯅ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯃꯍꯩ ꯇꯝꯍꯜꯂꯛꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯤꯗꯅꯤ ꯑꯃ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯦ꯫ ꯌꯦꯠ ꯊꯪꯕ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯐꯃꯨꯡꯗ ꯑꯅꯥ ꯆꯩꯅꯥ ꯈꯥꯡꯂꯤꯕꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯃꯔꯤ ꯄꯨꯟꯅ ꯑꯉꯥꯡ 5ꯕꯨ JCB ꯊꯧꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜꯅ ꯅꯥꯎꯌꯣꯛꯄꯗ ꯅꯠꯇꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯤꯔꯝꯕ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯨꯖꯥꯎꯅ ꯀꯨꯝꯖꯥ 2014ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥ 5ꯒꯤꯗꯃꯛ ꯉꯥ ꯆꯥꯛ ꯌꯣꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯧꯗꯥꯡ ꯂꯧꯍꯧꯈꯤꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯅꯥꯎꯔꯣꯝꯕꯤꯁꯨ ꯀꯨꯝꯖꯥ 2020ꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯈꯛꯇꯁꯨ ꯑꯣꯏꯔꯤꯕ ꯃꯕꯨꯡꯅ ꯃꯆꯥꯅꯨꯄꯤ 2 ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ 2ꯕꯨ ꯆꯦꯛ ꯁꯨꯕ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯨꯔꯒ ꯐꯪꯂꯛꯄꯁꯤꯡꯅ ꯌꯧꯂꯛ ꯊꯥꯛꯂꯛꯄꯒꯤ ꯃꯊꯛꯇ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯃꯁꯥꯒꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ ꯌꯦꯠ ꯊꯪꯕ ꯀꯤꯗꯅꯤ ꯃꯊꯧ ꯇꯧꯔꯛꯇꯕ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯑꯃꯁꯨꯡ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯕ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯆꯞ ꯆꯥꯅ ꯊꯣꯛꯇꯨꯅ ꯊꯋꯥꯏꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕ ꯑꯔꯩꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯃꯅꯝ ꯊꯣꯛꯂꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯤꯌꯥꯡꯂꯝꯒꯤ ꯍꯤꯔꯥꯟꯃꯩꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯊꯣꯛꯂꯝꯕꯅꯤ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ 2ꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ 2ꯒꯤ ꯊꯧꯗꯥꯡ ꯂꯧꯅꯕꯒꯤꯗꯃꯛ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯣꯠꯅꯔꯝꯂꯤꯕ ꯃꯁꯥꯒꯤ ꯆꯍꯤ 23 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯕꯨꯡ ꯑꯣꯏꯅꯥꯝꯗꯤꯅ ꯑꯦꯂꯥꯏꯁ ꯏꯔꯥꯕꯣꯠꯀ ꯎꯅꯔꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯌꯦꯠ ꯊꯪꯕ ꯀꯤꯗꯅꯤ ꯃꯊꯧ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯆꯠꯊꯈꯤꯕ ꯇꯦꯁꯁꯤꯡꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯁꯅꯥꯊꯣꯏ ꯂꯥꯡꯃꯩꯗꯣꯡꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯀꯥꯗꯃꯤꯗ ꯀ꯭ꯂꯥꯁ 1 ꯈꯛꯇꯃꯛ ꯇꯝꯂꯤꯕꯤꯅꯤ꯫ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯕꯗ ꯅꯠꯇꯅ ꯉꯥ ꯆꯥꯛ ꯂꯂꯣꯟꯗꯨꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯁꯨ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯂꯥꯌꯦꯡꯂꯨꯕꯗ ꯀꯦꯟꯁꯔ ꯑꯣꯏꯔꯝꯈꯤ꯫ ꯃꯃꯥꯕꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯗꯨꯅ ꯐꯍꯟꯕ ꯉꯝꯂꯒꯗꯤ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯁꯦꯟꯐꯝ ꯈꯔ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯐꯥꯎꯕ ꯌꯣꯟꯊꯣꯛꯇꯨꯅ ꯍꯣꯠꯅꯈꯤ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤꯁꯨ ꯄꯨꯕ ꯌꯥꯕ ꯁꯦꯜ ꯄꯨꯁꯤꯟꯈꯤ꯫ ꯃꯃꯥꯕꯨ ꯂꯥꯌꯦꯡꯕꯗ ꯈꯨꯟꯒꯤ ꯄ꯭ꯔꯙꯥꯅ ꯍꯣꯠꯅꯕꯤꯗꯨꯅ CMHT ꯀꯥꯔꯗ ꯁꯥꯕꯤꯕꯗꯒꯤ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯀꯥꯟꯅꯕꯁꯤꯡꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯃꯃꯥꯕꯨꯁꯨ ꯀꯜꯍꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯍꯜ 2 ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯟꯐꯝꯁꯤꯡ ꯇꯞꯅ ꯇꯞꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯤꯡꯗꯣꯛꯇꯨꯅ ꯑꯋꯥꯕ ꯈꯔ ꯍꯣꯟꯗꯣꯔꯛꯄꯒꯤ ꯇꯥꯟꯖꯥꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯨꯛ ꯅꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯑꯔꯨꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯑꯣꯏꯒꯅꯤ ꯈꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯩꯅꯥ ꯐꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯨꯝ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯗꯨꯃꯛ ꯁꯥꯟꯅꯈꯤꯕꯅ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜꯒꯤꯗꯃꯛ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯗꯥꯏꯗꯁꯨ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛꯀꯁꯨ ꯄꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯊꯣꯏꯗꯣꯛꯅ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜꯒꯤꯗꯃꯛ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯣꯏ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯍꯤꯌꯥꯡꯂꯝꯒꯤ PICꯗ ꯄꯨꯈꯠꯈꯤ꯫ ꯗꯥꯛꯇꯔꯁꯤꯡꯅꯁꯨ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯂꯒ ꯑꯦꯄꯦꯟꯗꯤꯛꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯊꯣꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯛꯆꯤꯡꯗ ꯆꯠꯇꯨꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯨꯕꯗ ꯁꯅꯥꯊꯣꯏꯒꯤ ꯑꯅꯥꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯅꯥꯝꯃꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯝꯐꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤ꯫ ꯇꯦꯁꯀꯤ ꯔꯤꯖꯜ ꯐꯪꯕ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈꯤꯕꯗ ꯅꯠꯇꯅ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯩꯖꯗ꯭ꯔꯒꯁꯨ ꯃꯆꯥꯅꯨꯄꯤꯅ ꯑꯅꯥ ꯆꯩꯊꯦꯡ ꯈꯥꯡꯕꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯏꯝꯐꯥꯜꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯗꯥꯛꯇꯔꯒ ꯇꯥꯟꯅꯈꯤ꯫ ꯗꯥꯛꯇꯔꯅ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤꯁꯤꯡ ꯃꯊꯧ ꯇꯧꯔꯤꯕ꯭ꯔꯥ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕ ꯑꯃꯨꯛꯀꯁꯨ ꯇꯦꯁ ꯇꯧꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯗꯥꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯑꯁꯤꯗꯒꯤ ꯁꯖꯤꯋꯥꯠ ꯖꯦꯜ ꯃꯃꯥꯡꯗ ꯂꯩꯕ ꯕꯕꯤꯅꯥ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯦꯗꯤꯁꯤꯟ ꯑꯦꯟड ꯃꯣꯂꯤꯀꯨꯂꯔ ꯏꯃꯦꯖꯤꯡꯗ ꯄꯨꯁꯤꯟꯗꯨꯅ
टेस्ट तौरुबगी रिजल्ट मचनुपीगी येत थंगबा किडनी मथौ तौद्रे हाइबा खंगलखे ऑपरेशन तौदुना लायेंगलगा मथौ अमुक हन्ना तौरकपा ngambra yengsi natraga मथौ तौद्रबदे मचनुपीगी किडनी लौथोखिबा मथौ तारे हाइना डॉक्टर ने एडवाइस तौरखे प्राइवेट हॉस्पिटल दा हाइरिबा थबकसिंग अदुमक चथबदा यामलब सेनफम पुथोकपा ngamloi खनबदगे डॉक्टर अदुना जेनिम्स दा चनबा सजेशन तौरखे एडवाइस अदुगी मतुंगिना जेनिम्स की यूरोलॉजी डिपार्टमेंट की प्रोफेसर डॉक्टर के सोले मैतैगा कंसल्टेशन तौरबा मतुंग मथंग थागे कुनगनिपानदा जेनिम्स दा एडमिट तौदुना मचनुपीगी पांगथोकपम थोकपा ऑपरेशन तौनबा होनरसी हाइरखे मतम अदु यौद्रिंगगी मरक्ता ऑपरेशन असी खरा ngangkhana तौबा यारगसु अथुबदा तौनबा होनसी अमसुंग डॉक्टर की माइकैदगिसु होनरके हाइनसु खंगलखि हाइरे हौजिकमकी ओइना मतम अदु ngaइरदुना डॉक्टर न पिरकपा पौताक अमदे हिदाक लांगथक पिजदुना मचनुपीगी अना चैथेंग कोकनबा होनरे अदुबु पिकलिबी मचनुपीना फमुंगदा अनाबा वाना ओना थोइना खांगबा उबदा कना खंगंदना तारकपा मिटकी पीलोना तैथोकपा नतना पाम्बै लैते हाइनसु फोंदोरखे इमुंग असिदा मायोकनरिबा अवाबा थौदोक असिदगे लैकाइगी क्लब खुलोनबा मियोइसिंग अमदे महाका तिनजबा मरुप मपांगसिंगना अंगंबा सेल खरा खरा खाइनबिदुना मतेंग पांगबिरकपसु याउरे अदुबु ममा अमसुंग मपा अनिमक सुप्लिबा मबुंगी माइकैदगिदे अहल अनिना पिंगना हुंदोकपिरमलबा मचनुपीगी तंगाई फदना तौगदबा ऑपरेशन असे अथुबा मतमदा पांगथोक्तुना महाकपु महौसागुमना ममानबीसिंगी मरक्ता तिंदुना सानजबा अदु यंगनिंगलि हाइरे पांगथोकदोरिबा सिदा चंगदबा सेन्याम अदु मपी मपा पुन्ना सकलबा महाक खक्तना पुथोकपा ngambagi पांगल लैते हाइबा वाफमसु फोंदोकलदुना मियामनसु mateंग पांगबिरकलबदे मचनुपीगी थवाई कनबा ngamgani हाइरखे अनाबा फमुंगदा चाइना खांगौरिबे सनाथोइनसु महाक अमुक हन्ना नाबा फरक्तुना ममानबीसिंगा स्कूल चटमिनबा अमसुंग सानमिनबा पामी हाइनसु सोलहौरे माक नुमित मंगानी रिमान पीख्रे माक थांगमांग हाउके ngasi कोर्ट अमुक पुथोकलबा मतुंग मखा ताबा इन्वेस्टिगेशन गिदमक नुमित मंगाने जुडिशियल कस्टडी रिमान पीख्रे तांखुल साबा अनि चंगजरक्तुना वाखल तामिनाख्रे इवायल उमंग लाई हराउबगी मनुंग चन्ना लोंगमाई लौतारोल हाइरिबा थौरम असिदा वाथोक लानथोक मयाम अमा थोकलिबा सिगी मतुंगिन्ना इनात योखतलुब इवायलना हौपा साबसिंगबु इवायलगे लोइसंगदा कौदुना वाखल तामिनाख्रे अमदे मखा तारकपदा मखोइगी मथक्ता हाउ साबा हाइरिबा सिनफम असिदा चही अहुमगी अथिंगबा थमख्रे मरम असिना करिगुंबा मखा ताना वाथोक लानथोक थोरकपा लैरगदे लैवाक मियामना लौरकपा चैराक्ता इसाना याजगनी हाइना यानबा पुरकले हाइरिबा मियोइसिंग अदुदि हौखिबा मे तरागनी थोय मोरे कोंदोंग लाइरेंबिदा तांखुल साखिबा ngangbam ब्रोजेन मितै चही 35 लैफम कैनौ थोंखा चांगांगै खुबोंबा लाई हराउबुंगदा तांखुल साखिबा सोरोखाइबम थोय मितै चही 94 सेंजम चिरांगदा लैबा असिनी हाइरे अरोइबदा ताबिरिबा पुमनमकपु थागतचरे।